बस क्या शुरू से Sir, at present around 12 routes are open. चलो Because ꯍꯣꯏ ꯃꯇꯝ ꯁꯥꯡꯅ ꯐꯪꯁꯅꯦꯜ ꯑꯣꯏꯔꯨꯗ꯭ꯔꯦ ꯑꯗꯣ ꯇ꯭ꯔꯦꯗꯔ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯒꯕꯔꯅꯔꯁꯤ ꯁꯤꯗ ꯏꯟꯁꯄꯦꯛꯁꯟ ꯂꯥꯛꯄꯤꯗꯅ ꯌꯦꯡꯗꯅ ꯁꯤ ꯍꯥꯏꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯋꯥꯛꯀꯦꯕꯜ ꯖꯒꯥ ꯑꯃꯗꯤ ꯑꯣꯏꯔꯦ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒ ꯆꯥꯟꯅꯅꯕꯁꯨ ꯁꯦꯝꯕ ꯆꯪꯕꯅꯤꯅ ꯑꯩ ꯄꯤ ꯗꯕ꯭ꯂꯤꯎꯒꯤ ꯏꯟꯖꯤꯅꯤꯌꯥꯔꯁꯤꯡꯁꯨ ꯌꯥꯎꯔꯤ ꯃꯣꯏ ꯑꯊꯨꯕꯗ ꯁꯤꯒꯤ ꯏꯁꯇꯤꯃꯦꯠ ꯑꯃ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯈꯔ ꯀꯔꯤ ꯍꯥꯏꯅꯤ ꯈꯤꯇꯪ ꯍꯦꯟꯅ ꯇꯔꯨ ꯇꯔꯥꯟꯅ ꯃꯌꯥꯝꯁꯨ ꯌꯦꯡꯕꯗ ꯎꯕꯤꯔꯤ ꯅꯨꯡꯉꯥꯏ ꯏꯁꯤꯡ ꯗ꯭ꯔꯦꯅꯦꯖ ꯃꯑꯣꯡ ꯇꯥꯗꯅ ꯂꯩꯕ ꯑꯗꯩ ꯂꯝꯕꯤ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛ ꯌꯥꯅꯕ ꯁꯦꯝꯃꯒꯁꯨ ꯁꯤ ꯈꯔ ꯃꯑꯣꯡ ꯇꯥꯅ ꯁꯦꯝꯁꯤ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯌꯦꯡꯁꯤꯟꯕ ꯑꯩꯁꯨ ꯂꯥꯛꯄ ꯌꯥꯎꯕꯅꯤ